nungji udah roi bini betari je, jadi aku kalau pernah kuida tari je, nggak saya kan numit taram dah itu ngak teng taram ya tu kamu mati am hang ure, jadi tarai itu winning ure, aku kayak tuh, tapi nak tab nanti apa, aku sih di sing tunggu je, cendera aja cendera kan itu udah ngam deh, cendera udah na mana tasal lah punya, bagi tulsi je loh ini mak teknari na nunggi na kan na action bagi loh cuma tu thar padu ya ini single ini kalau rom thong rom dah, ada busi kan itu orang yang cai ngakal sembir dia ro, itu mati di hukan nam itu tulsi sama jadi si isingnya tunggu je, ada mai ising cuma dah bom tu cuma menang mak tereva, udik mamit kai mian je, si ubro udah bra mamit mian, udi urang ni kalle, mai tikar siang orang. 하나 구이를 좀 많이 주래 이게. 그래서 가이면 안 돼. 잉무디 잉다래 보고 농아에 벌레 베디아다 이 마타키 밤비징도 거리도롬도 이렇게 하는데 마다사. 한덕히 농 주문 마다기 나쿠피도 그래 베라카르네와. 아데 나파피도부디 야드레. कोना खरे इंदर का था रे खन मिलना को पिदु सलाक सार मनी हंदक नोंग तुमन दने बेरा कारिंग हि मतक तो मुंगसी की कुचु जिदि असी लंबी ददि इसिंग तुंगम दौ माले सोरक ददि मपान दा हुजिक नोंग याम कन चुरेन तोरगा अखोय मनुंग दा हुजिक लोकताक ऑन दोरे अखोय मुंगजे अगे अखोय हि एमा थुना कनो तक दब यार hi ama akoi mayam dagi book kariya tare online dagi chende yar hi ama thu matam da kai kano da bathroom ka kitchen ka chang na bagi chak chage di hi de tong ga chak lok thok chang de ba je ai de ai ji ulak ke ba ko akoi imung gi phibam do akoi yum yure delhi da ju nong yu ba yum da lai kano da sigi marsha mathaki tenki thambagi makha da moi kitang gap am lebne ba ko adugi gap to seman ge tor ga nahan je kaur ba hai ba agu hogi ngo ising sidai de yusalak kana kitchen ji sung yure sidai ga chendar ikeng sing da de ngo de bote ngo sing da sing makun je ting ising da re jang je mathak te ni se music ang lo na ta re je sidai ta re ise de ke khai ba sidai ki ta re ne ai de gya si ngo sin na toilet ne mobile ji nong ta sale सीधा जी लोग इतारे तो उड़ी अपोई तो कहीं तो रोगा खोंगाम चंगी दी को सातिन खंडर दिया यार ये तारी भी हूँ सुन दो जो सीधा तारी हूँ इमुंग ने नोंग चू दूँगा ये तो उड़ी कोई वो सी कोई किसी की सिंगी फिल्म जाए बाथरूम दा कोई दी होगी पाइप सिंग लौरा रोए को मसा मतम दा तुम ताजा रे बा ब्लेसी दी होगी सातिन तो पैरु जगी तो रे मा दे बाथरूम मनम दा तुजो नों खरा हांगरे नों हांगरम न खरा बुदि तपथगरे को ngarang nungdang gi nong khukan du da poche kamai toram dei no ni yeng lakpane ado sida ising khar tunga me sig budi ka sunatre peruk te di he na jo pharani se khongwal pan da ju am howe have ni yum da di adu na ma de phan dum chanar ni swai da कोई कहीं न जे अखोई ngarang nong yuri do atai imta na te batu adu de thangal na khutu ya gadro da nakte khut nai khole hai doira ba ai thangal ke ba o ya ga yang ya dra ga i to tu sigi makha gap che asi aina cherang ngarang namjalam bane ba nong khar su du da aina satin to pala ga sidai da ne ba man ising changi do sigi marak sida moi kaino ji akhoi ge bathroom kitchen ma pa da si ma pa oi ne ba sidai da ising chang pa ado swai je ngasi swai je kitang si sigi ge si sida haina khutna thinggen ba da ne hoi ha ba manung aba adu so hana sona kangin sidi cherang khalam no manung jangdre da na sa siju kacha oi ne ba sigi manung ji sidi cherang khan no phai sigi makha ji ising du changjeli da na a sai da nong da tapna chur di ngarang tapna churi ngai da di changak ta ba do
ꯃꯐꯝꯁꯦ ꯈꯤꯇꯪ ꯁꯦꯡꯇꯣꯛꯀꯦ ꯃꯣꯏ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯃꯤ ꯂꯥꯛꯇꯥꯔꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯕꯤꯂꯥꯝꯕꯥꯇꯤ ꯇꯣꯠꯄ ꯈꯣꯠꯄ ꯇꯧꯔꯗꯤ ꯃꯐꯝ ꯈꯤꯇꯪ ꯁ꯭ꯄꯦꯁ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯤꯇꯪ ꯁꯪꯇꯣꯛꯀꯦ ꯇꯧꯕ ꯃꯌꯥꯡꯇꯣꯟꯁꯦ ꯑꯗꯨ ꯑꯌꯨꯛꯁꯤꯗ ꯌꯥꯍꯧ ꯏꯕꯥꯅꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯊꯛ ꯀꯥꯈꯠꯂꯛꯑꯕꯅꯤ ꯑꯗꯨ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯃꯤꯠ ꯅꯥꯒꯁꯤ ꯄꯨꯡꯁꯪꯕꯨꯗꯤ ꯁꯪꯉꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯅꯣꯡꯁꯦ ꯆꯨꯝꯃꯟꯈꯤꯗꯅꯕ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛ ꯀꯩꯀꯥꯁꯦ ꯌꯦꯡꯉꯨ ꯁꯤꯗꯩꯗꯤ ꯏꯁꯤꯡ ꯆꯦꯟꯐꯝꯒꯁꯦ ꯐꯨꯟꯖꯜꯂ ꯂꯩꯖꯔꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯅ ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯅꯕꯅ ꯆꯦꯛ ꯑꯃ ꯇꯧꯔꯒ ꯁꯤ ꯂꯩꯕꯥꯛꯁꯦ ꯂꯩꯍꯥꯎ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯁꯤ ꯂꯣꯏꯅ ꯄꯨꯊꯔꯛꯏꯁꯦ ꯌꯦꯡꯉꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯪꯒꯥꯝꯒꯁꯤ ꯁꯠꯂꯥꯛ ꯁꯥꯔꯤ ꯁꯣꯟ ꯃꯆꯥꯁꯤ ꯆꯥꯎꯔꯛꯀꯗꯧꯔꯤ ꯇꯧꯔꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯉꯥꯛꯇꯪ ꯇꯧꯈꯤꯒꯦ ꯁꯤ ꯍꯣꯟꯕ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯇ꯭ꯔꯥꯏꯄꯣꯠ ꯅꯍꯥꯟ ꯑꯩꯒꯤ ꯑꯃ ꯇꯦꯛꯑꯦꯅ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯄꯤꯔꯝꯃꯦ ꯁꯤ ꯑꯝꯇ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯛꯀꯦ ꯑꯩꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯌꯦꯡꯒꯦ ꯁꯤꯅ ꯈꯔ ꯑꯋꯥꯡꯕꯅ ꯂꯧꯕꯅꯤ ꯑꯩꯈꯣꯏ ꯋꯥ ꯑꯟꯕꯣꯛꯁꯤꯡ ꯇꯧꯒꯦ ꯁꯤꯅ ꯐꯩ Thầy mà quay chùa mình gì? Thầy Thuyết Very good. quay đi quay chứ chùa mũi à tầm nhìn đâu có xoáy rồi hạp kìa ê ôn nó thấy nó nắp biệt tàu thì nắp mũi à tầm Này em là tôi sẽ nạp nha cái này nè mà cái này xin làm tôi mình đâu xin em plesi ok thank you wow wow có chứ cái màu nó rất là bữa nay mình linh nó rồi Đâu đi ha thôi nâng là sàn bị đấy cái khara lạm là đi thầm gì cô khara quỳ là sợ không người ta tawar mali hay bảo xem một xíu anh ya oh con nó không được nè thế ra bảo gì chị học không chị đi à nhầm phải rồi cái xin này aku try kok sih akan lấy sao kan sih sih nama ya si video nama kita file ni nè hongi juga tu nyare kok sih sai gấp thôi mà lấy luôn ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯍꯌꯦꯡ ꯌꯦꯟꯒꯤ ꯄꯤꯀꯜꯁ ꯌꯦꯟꯒꯤ ꯑꯆꯥꯔ ꯁꯦꯝꯒꯦꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯑꯃꯨꯛ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯃꯨꯛ ꯚ꯭ꯔꯝ ꯆꯠꯂꯦꯕ ꯑꯗ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯔꯣꯏ ꯑꯩꯁꯨ ꯄꯥꯒꯜ ꯈꯅꯥ ꯌꯧꯗꯧꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯗꯩꯗ ꯉꯁꯥꯏꯗꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦꯅ ꯅꯝꯃꯤꯁꯦ ꯑꯣꯟ ꯁꯨꯛꯇꯧ ꯇꯧꯗꯕꯤꯗ ꯅꯝꯃꯝꯃꯤꯅꯦꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯤꯡ ꯁꯨꯔꯒ ꯍꯥꯞꯈ꯭ꯔꯦ ꯑꯗꯒꯤ ꯆꯅꯝꯁꯨ ꯁꯨꯔꯒ ꯁꯤꯡꯒ ꯆꯅꯝꯒꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂ ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯤꯜꯍꯧ ꯈꯔ ꯌꯥꯝꯅ ꯁꯣꯏꯔꯒ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯖꯕ ꯃꯁꯥꯂꯥꯗꯣ ꯍꯥꯞꯄꯦ ꯑꯩꯈꯣꯏꯅ ꯁꯨꯖꯕ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯄꯦꯀꯦꯠꯀꯤꯗꯣ ꯑꯍꯥꯟꯕꯗꯗꯤ ꯃꯅꯝ ꯅꯨꯡꯁꯤꯔꯝꯃꯒ ꯄꯦꯀꯦꯠꯇꯣ ꯀꯥꯏꯕ ꯀꯨꯏꯔꯛꯑꯒꯗꯤ ꯃꯅꯝꯗꯣ ꯈꯔ ꯋꯥꯠꯄꯗꯧꯅ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯁꯨꯕꯁꯦ ꯁꯤꯁꯤꯅ ꯍꯦꯜꯂꯦꯅ ꯁꯤꯁꯦ ꯍꯥꯞꯄꯦ ꯊꯨꯝ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯦ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯗꯕꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯍꯥꯞꯇ꯭ꯔꯦ ꯌꯦꯟ ꯐꯨꯠꯄꯗꯣ ꯁꯤ ꯃꯍꯤ ꯈꯔ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯁꯤ ꯃꯍꯤꯁꯦ ꯀꯪꯗ꯭ꯔꯤꯐꯥꯎ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯉꯧꯊꯣꯛꯀꯗꯣꯏꯅꯦꯕ ꯉꯧꯊꯣꯛꯄꯅ ꯊꯥꯎ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯁꯤ ꯀꯩꯅꯣꯁꯤꯗ ꯁꯤꯗꯩꯗ ꯑꯗꯨꯝ ꯃꯍꯤꯁꯦ ꯀꯪꯁꯤꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯩꯗ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯔꯦꯗꯤ 1 2 3 ꯌꯥꯔꯦ ꯌꯥꯔꯦ ꯁꯦꯠꯂꯣ ꯁꯦꯠꯂꯒꯦ ꯄꯔꯃꯤꯁꯟ ꯂꯧꯔꯦ ꯑꯗꯣ 1 2 3 ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ permission ngatain kayno ꯅꯪ ꯍꯥꯟꯅ ꯀꯩꯅꯣꯗ ꯅꯪ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟꯗ ꯁꯦꯠꯄꯒꯤ ꯌꯥꯎꯔꯛꯄ꯭ꯔꯣ ꯌꯥꯝ ꯊꯤ ꯍꯩ ꯁꯦꯠꯂꯦ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯔ ꯍꯩꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯪ ꯑꯦꯝ ꯑꯦ ꯀꯃꯥꯏꯅ ꯂꯣꯏꯔꯛꯏꯅꯣ ꯑꯗꯨꯒ ꯑꯩ ꯑꯦꯝ ꯑꯦ ꯂꯣꯏꯔꯦ ꯈꯜꯂ ꯂꯧꯔꯤꯔꯥ ꯅꯠꯇꯦ ꯑꯩ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯒꯗꯥꯏꯅꯦ ꯅꯪ ꯑꯦꯝ ꯑꯦ ꯂꯣꯏꯔꯛꯏꯗꯣ ꯀꯩꯅꯣ ꯕꯤ ꯑꯦ ꯂꯣꯏꯗꯅ ꯂꯣꯏꯔꯛꯏꯔꯣ ꯕꯤ ꯑꯦꯗꯨꯁꯨ ꯇꯨꯌꯦꯜꯞ ꯂꯣꯏꯗꯅ ꯌꯧꯔꯛꯏ ꯇꯨꯌꯦꯜꯞꯇꯨꯁꯨ 10 ꯂꯣꯏꯗꯅ ꯌꯧꯔꯛꯏ 10 ꯊꯥꯒꯗꯕꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯇꯗꯅ ꯇꯣꯛꯑꯦ 10 ꯊꯥꯒꯗꯕꯗꯨꯁꯨ ꯑꯩ ꯄꯥꯁ ꯇꯧꯗ꯭ꯔꯤ ꯄꯥꯁ ꯇꯧꯗ꯭ꯔꯤ
ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯦꯁ ꯒꯥꯔꯗꯦꯟ ꯃꯆꯥꯁꯤꯗ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯎꯋꯤꯗꯅ ꯐꯦꯃꯤꯂꯤ ꯑꯗꯣ ꯂꯥꯛꯄꯤꯔꯝꯕ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯅ ꯆꯥꯛ ꯆꯥꯖꯦꯅ ꯀꯧꯕꯤ ꯃꯌꯥꯝꯁꯦ ꯁꯤ ꯑꯃꯨꯛ ꯅꯣꯡꯃꯒꯤ ꯆꯠ ꯂꯩꯔꯗꯤ ꯑꯩ ꯊꯥ ꯑꯃꯗꯤ ꯆꯦꯡ ꯌꯩꯊꯣꯛꯀꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯍꯥꯏꯗꯤ ꯃꯤꯁꯦ ꯐꯅ ꯌꯥꯝꯃꯦꯕꯀꯣ ꯆꯥꯛ ꯑꯩꯈꯣꯏꯒꯤꯗ ꯆꯥꯗ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤꯗ ꯆꯥꯗ ꯌꯥꯔꯣꯏꯅ ꯍꯥꯏꯕꯁꯦ ꯑꯗ ꯁꯤ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯁꯨꯝ ꯆꯠ ꯂꯩꯔꯗꯤ ꯍꯥꯏꯁꯤꯅ ꯊꯥ ꯑꯃ ꯑꯩ ꯆꯦꯡ ꯋꯥꯟꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯈꯔ ꯇꯣꯏꯔꯅꯤ ꯃꯔꯝꯗꯤ ꯑꯩ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯈꯥꯎꯁꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞꯇ ꯑꯗꯨꯝ ꯁꯦꯝꯃꯒ ꯐꯣꯠꯂ ꯂꯩꯕ ꯆꯈꯥꯎꯗꯧ ꯇꯧꯔꯕꯅꯤꯅ ꯍꯥꯏꯗꯤ ꯃꯤ ꯀꯩꯅꯣꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯅꯤꯅ ꯄꯤꯖꯕꯗꯣ ꯀꯩꯅꯣꯗꯤ ꯍꯋꯥꯏ ꯊꯣꯡꯉꯒꯗꯤ ꯊꯥꯗꯣꯔꯛꯑꯔꯣꯏꯕ ꯑꯗꯨꯗꯨꯅ ꯏꯟꯖꯥꯡ ꯈꯔ ꯑꯍꯥꯎꯕꯗꯣ ꯑꯩꯈꯣꯏꯁꯨ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯀꯧꯔꯕꯅꯤꯅ ꯑꯗꯨꯝ ꯈꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯐꯨꯖꯤꯟꯈ꯭ꯔꯅꯤꯕ ꯅꯥꯔꯦ ꯀꯥꯎꯊꯣꯛꯇꯅ ꯈꯅꯥꯎꯕꯨ ꯍꯥꯎꯔꯗꯤ ꯇꯧꯔꯛꯄꯗꯗꯤ ꯃꯣꯔꯣꯛ ꯈꯤꯇꯪ ꯆꯥꯍꯟꯕꯤꯒꯅꯣꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯄꯪꯆꯥꯗ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯅꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯍꯟꯕꯤꯒꯅꯣꯅ ꯆꯥꯕ ꯌꯥꯅꯅꯕ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯃꯥꯅꯤ ꯁꯣꯝꯗ ꯈꯅꯥꯎ ꯍꯔꯥꯎꯔꯤꯉꯩꯗ ꯆꯈꯥꯎꯗꯤ ꯁꯨꯒꯠꯂ ꯈꯥꯡꯉꯝꯗꯣꯔꯤꯕꯅꯤꯗꯣ ꯅꯪ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯋꯥ ꯐꯗꯤꯒꯣꯝꯒꯤ ꯍꯦꯛꯈꯤꯕꯗꯣ ꯐꯨꯠꯄꯗ ꯍꯥꯞꯄꯤꯔ ꯑꯗꯨꯗꯣ ꯂꯣꯏ ꯍꯥꯞꯈꯤꯕ꯭ꯔꯥ ꯁꯤ ꯍꯣꯔꯦꯟ ꯉꯧꯕꯗꯗꯤ ꯍꯥꯞꯄꯔꯣꯏꯗ꯭ꯔꯥ ꯉꯧꯕꯗꯨꯅ ꯀꯩꯀꯩ ꯍꯥꯞꯇꯣꯏꯅꯣ ꯀꯩꯝ ꯍꯥꯞꯄ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯑꯣ ꯐꯨꯠꯄꯗꯨꯗꯅꯦꯕ ꯂꯣꯏ ꯍꯥꯞꯅꯔꯤꯁꯦ ꯑꯠꯆꯥ ꯑꯩꯈꯣꯏꯁꯨ ꯍꯩꯕꯖꯥꯠ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯨꯗ ꯑꯉꯥꯡꯁꯤꯡꯁꯨ ꯇꯧꯕ ꯑꯃ ꯂꯩ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯊꯥꯕ ꯑꯗꯨꯗꯨꯅ ꯇꯧꯋꯦ ꯍꯥꯏꯔꯛꯄ ꯁꯦꯠꯄꯗꯤ ꯂꯣꯏꯁꯤꯜꯂꯦ ꯃꯥꯏꯁꯦꯠꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯀꯩꯅꯣ ꯅꯪ ꯆꯥꯏꯗꯣ ꯀꯩꯅꯣ ꯇꯨꯍꯤꯗ ꯃꯉꯛꯀꯤ ꯁꯔꯨꯛ ꯃꯇꯣꯡ ꯃꯆꯦꯝ ꯌꯥꯎꯔꯝꯃꯦꯕꯀꯣ ꯊꯣꯠꯂꯦ ꯆꯥꯕ ꯅꯨꯡꯉꯥꯏ ꯁꯥꯏꯕ ꯀꯗꯛ ꯂꯥꯎꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯝꯇ ꯆꯥꯎꯅꯦ ꯑꯗꯨꯅꯤ ꯆꯥꯏꯗꯣ ꯑꯗꯨ ꯃꯉꯛ ꯅꯠꯇꯤꯌꯦ ꯀꯩꯅꯣꯗꯨꯕ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏꯗꯤ ꯁꯔꯨꯗ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯕꯤꯌꯦꯅ ꯍꯥꯏ ꯅꯪ ꯍꯥꯏꯁꯦ ꯀꯩꯅꯣꯗꯨꯔꯣ ꯀꯥꯔꯇꯤꯂꯦꯖꯇꯨꯔꯣ ꯍꯣꯏ ꯅꯠꯇꯦ ꯑꯩ ꯍꯥꯏꯕꯗꯤ ꯃꯉꯛꯇꯨꯅꯦꯕ ꯑꯩ ꯆꯥꯕꯗꯣ ꯑꯩꯅ ꯃꯉꯛꯀꯤ ꯀꯥꯔꯇꯤꯂꯦꯖꯇꯨꯅꯦ ꯃꯅꯨꯡꯗꯣ ꯆꯥꯎ ꯍꯥꯏꯗꯣ ꯕ꯭ꯂꯦꯁꯤ ꯎꯔꯗꯤꯕ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯥꯕꯗ ꯃꯉꯛ ꯑꯗꯨ ꯕ꯭ꯂꯦꯁꯤꯗꯤ ꯅꯪ ꯍꯥꯏꯁꯤꯅ ꯁꯤ ꯑꯣꯏꯔꯝꯃꯅꯤ ꯊꯣꯏꯊꯣꯏꯗꯤ ꯄꯥꯝꯒ꯭ꯔꯖꯥꯠꯅꯤ ꯁꯤ ꯁꯦꯠꯄꯒ ꯅꯪꯕꯖꯥꯠ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯌꯥꯎꯗꯕꯁꯦ ꯃꯥ ꯇꯨꯝꯊꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯥ ꯌꯥꯎꯔꯒꯅ ꯇꯧꯐꯝ ꯈꯪꯗꯕ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯩ ꯈꯖꯤꯛ ꯈꯔ ꯆꯥꯎ ꯌꯥꯗꯦ ꯄꯪꯆꯥ ꯆꯥꯁꯟꯕꯁꯨ ꯑꯐꯕꯁꯨ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯤꯀꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯄꯤꯀꯜ ꯁꯦꯝꯅꯕ ꯐꯧꯗꯣꯛꯄꯗꯣ ꯅꯍꯥꯟꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯠꯂꯒ ꯐꯧꯕꯗꯣ ꯉꯔꯥꯡꯒ ꯐꯧꯔꯦ ꯉꯁꯤꯒ ꯐꯧꯔꯦ ꯐꯧꯔꯕꯅꯤꯅ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯍꯜꯂꯒꯦ ꯊꯥꯎꯗ ꯃꯣꯏ ꯈꯔ ꯉꯧꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯎꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯊꯝꯕ ꯌꯥꯅꯕ ꯇꯧꯕꯗꯣ ꯃꯌꯦꯛꯀꯤꯗꯤ ꯃꯤꯅ ꯇꯧꯅꯕꯗꯗꯤꯅꯦ ꯁꯤꯁꯦ ꯊꯥꯎꯁꯤꯗ ꯇꯥꯎꯋꯦ ꯍꯥꯏ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯕꯗꯣ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯕ ꯌꯥꯝ ꯀꯥꯏꯅ ꯃꯩꯔꯧ ꯍꯦꯟꯖꯤꯜꯂꯝꯒꯅꯨ ꯁꯤꯜꯂꯣ ꯃꯩꯔꯧ ꯍꯦꯟꯖꯤꯜꯂ ꯃꯍꯥꯎ ꯌꯥꯎꯗꯦꯕ ꯅꯣꯏꯅ ꯈꯤꯇꯪ ꯆꯥꯕꯗꯣ ꯑꯗꯩꯗ ꯊꯨꯝ ꯅꯝꯕꯁꯦ ꯁꯤ ꯃꯤꯒꯤꯗꯤ ꯊꯥꯎ ꯈꯔ ꯌꯥꯝ ꯇꯧꯔꯒ ꯍꯦꯛꯇ ꯇꯥꯎꯕ ꯀꯩ ꯇꯧꯔꯒ ꯆꯨꯝꯊꯣꯛꯅꯩ ꯍꯥꯏꯕꯅꯦꯕ ꯊꯝꯕ ꯍꯥꯏꯗꯤ ꯌꯣꯟꯕ ꯀꯥꯡꯕꯨꯒꯤ ꯁꯦꯝꯕꯩꯗꯤ ꯑꯗ ꯑꯩꯈꯣꯏꯒꯤꯅ ꯊꯥꯎꯗꯨ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯗꯤ ꯊꯥꯎ ꯆꯥꯗꯦꯕ ꯍꯛꯆꯥꯡ ꯌꯥꯗꯕꯒꯤ ꯑꯗꯨꯗꯨꯅ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯈꯔ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯒ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗꯗꯤ ꯄꯤꯛꯏꯉꯩꯗꯗꯤ ꯁꯤꯒꯨꯝꯕꯒꯁꯦ ꯂꯩꯔꯝꯄꯣꯠꯇꯦꯗ ꯀꯨꯏꯔꯝꯒꯤꯔꯣꯏ ꯁꯨꯃꯥꯏꯅ ꯁꯦꯝꯕꯒꯤꯒ ꯆꯠꯅꯔꯛꯏꯁꯦ ꯈꯖꯤꯡꯗ ꯉꯥꯀꯨꯞꯇꯣ ꯑꯗꯨꯁꯨ ꯇꯧꯋꯦ ꯃꯤ ꯃꯌꯥꯝ ꯌꯣꯜꯂꯤ ꯍꯥꯏꯗꯤ ꯊꯝꯕ ꯌꯥꯅꯕ ꯃꯈꯟ ꯃꯈꯟꯒꯤ ꯆꯥꯕ ꯌꯥꯅꯕ ꯃꯑꯣꯡꯁꯦ ꯀꯣꯛꯁꯦ ꯄꯨꯊꯣꯛꯅꯔꯛꯄꯅꯦꯕ ꯑꯥꯏꯗꯤꯌꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯤꯀꯜ ꯁꯦꯝꯕꯗꯣ ꯌꯥꯝ ꯀꯥꯏꯅ ꯌꯥꯝꯕ ꯅꯠꯇꯦ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯈꯛꯇꯅꯤ ꯂꯧꯔ ꯁꯦꯝꯃꯤꯁꯦ ꯀꯩꯅꯣꯁꯨ ꯁꯤꯂꯥꯁꯨ ꯌꯥꯝ ꯆꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯣꯏꯊꯣꯏꯗꯤ ꯈꯔ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯁꯤꯂꯥꯗꯤ ꯆꯥꯗꯦ ꯍꯥꯏꯕ ꯁꯤꯂꯥꯗꯤ ꯑꯩ ꯍꯥꯏꯕꯗꯤ ꯁꯣꯏꯕꯝꯒꯅꯤ ꯁꯤꯂꯥꯗꯤ ꯆꯥꯗꯦꯕ ꯑꯗꯨꯒ ꯊꯣꯏꯊꯣꯏꯗꯤ ꯈꯔ ꯄꯥꯝꯃꯦ ꯑꯩꯅ ꯈꯔ ꯆꯥꯏ ꯍꯥꯏꯕ ꯑꯩꯗꯤ ꯌꯥꯝ ꯆꯥꯗꯦ ꯕ꯭ꯂꯦꯁꯤꯒꯤ ꯆꯥꯅꯕꯅꯤ ꯊꯣꯏꯊꯣꯏꯒꯤꯅꯦ ꯊꯣꯏꯊꯣꯏꯒꯤ